ꯑꯦꯂꯦꯛꯁꯅ ꯑꯣꯏ ꯖꯦꯀꯣꯕ ꯍꯥꯏꯕ ꯍꯨꯔꯥꯟꯕ ꯅꯪꯁꯨ ꯂꯩꯔꯤꯕꯣꯏꯔꯦ ꯄ꯭ꯔꯦꯝꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯩꯖꯩꯌꯦ ꯑꯣ ꯀꯩ ꯅꯤꯁꯥꯅꯣꯕ ꯃꯍꯤꯔꯣ ꯃꯄꯪꯂꯣ ꯅꯠꯇ꯭ꯔꯒ ꯃꯩꯈꯨꯔꯣ ꯅꯣꯏꯅ ꯈꯥꯏꯔꯛꯏꯁꯤꯕꯣ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯆꯠꯂꯣꯗ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯖꯔꯤꯕ ꯐꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯠꯇꯦꯀꯣ ꯔꯣꯖꯔꯅꯅꯦ ꯑꯦ ꯌꯣꯡ ꯏꯀꯥꯏ ꯊꯤꯒꯟꯕꯁꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯂꯕꯣ ꯍꯥꯏꯁꯤꯕꯣ ꯃꯌꯥꯝꯗꯣ ꯑꯦꯂꯦꯛꯁꯀꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯏ ꯑꯦꯂꯦꯛꯁ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯤꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯗꯣ ꯀꯩ ꯀꯥꯏꯒꯦ ꯍꯥ ꯃꯌꯥꯝꯗꯣ ꯂꯤꯗ ꯌꯦꯡꯉꯤ ꯂꯤꯅ ꯀꯩꯅꯣ ꯏꯆꯟꯅꯨꯄꯤꯗꯣ ꯑꯃꯨꯛ ꯗꯁꯥ ꯊꯪꯖꯤꯜꯂꯛꯏꯁꯤꯕꯣ 이보 ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯂꯥꯏꯗꯤ ꯁꯥꯟꯅꯔꯤ ꯋꯥꯊꯤꯒ ꯇꯧꯕꯤꯔꯅꯨ ꯖꯦꯀꯣꯕꯅ ꯃꯤ ꯑꯉꯥꯡꯗꯨꯗ ꯅꯪꯗꯤ ꯅꯍꯥꯟꯗꯒꯤ ꯅꯇꯤꯟ ꯑꯣꯔꯣꯔꯣ ꯇꯥꯔꯤꯕꯣꯏꯔꯦ ꯍꯥꯎꯈꯤꯔꯣꯏꯀꯣ ꯆꯥꯕ ꯌꯥꯝ ꯊꯣꯠ ꯅꯧꯔꯤꯕꯣ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ ꯁꯟ ꯍꯨꯔꯥꯟꯕ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯖꯦꯀꯣꯕꯅ ꯑꯃꯨꯛ ꯅꯪꯅ ꯑꯣꯛꯇ꯭ꯔꯤꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯑꯣꯛꯇꯕ ꯉꯝꯃꯦ ꯍꯥꯏꯁꯦ ꯀꯥꯎꯅꯨ ꯏꯕꯣ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯑꯩꯅ ꯍꯦꯔꯣꯅꯦ ꯅꯆꯟꯅꯨꯄꯤ ꯂꯩꯔꯥꯡ ꯇꯣꯝꯕꯤꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯆꯪꯗꯅ ꯀꯣꯏꯊꯠꯂꯨꯔꯣ ꯔꯣꯖꯔꯅ ꯑꯁ ꯄꯦꯜꯂꯦꯍꯦ ꯅꯣꯏꯁꯤꯗꯤ ꯑꯦꯂꯦꯛꯁꯅ ꯕꯥꯏ ꯔꯣꯖꯔ ꯅꯪꯕꯨꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯁꯤ ꯏꯆꯟꯅꯨꯄꯤꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯅꯅꯥꯎ ꯑꯣꯛꯇꯕꯗꯣ ꯁꯤꯕ ꯉꯥꯏꯔꯣ ꯑꯗꯨꯒꯥꯟꯗ ꯂꯧꯔꯣ ꯖꯦꯀꯣꯕꯅ ꯑꯃꯨꯛ ꯆꯟꯗꯥꯟ ꯅꯪ ꯊꯣꯛꯇ ꯊꯣꯔꯛꯑꯣꯕ ꯃꯀꯛ ꯃꯀꯛ ꯁꯦꯝꯗꯣꯛꯀꯦ ꯈꯪꯅꯤꯕ ꯁꯦꯝꯕꯗ ꯅꯠꯇꯦ ꯃꯇꯨ ꯃꯔꯥꯡꯒꯁꯦ ꯈꯔ ꯐꯣꯏꯕꯤꯌꯨ ꯍꯥ ꯍꯣꯏ ꯍꯣꯏ ꯄ꯭ꯔꯦꯝꯅ ꯌꯥꯔꯦ ꯊꯝꯃꯒꯦ ꯅꯣꯏꯅꯤ ꯈꯗꯥꯡꯗꯣ ꯈꯪꯖꯔꯦ ꯉꯁꯤꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯄ꯭ꯔꯦꯝ ꯐꯣꯟꯗꯨ ꯐꯠ ꯀꯛꯏ ꯖꯦꯀꯣꯕꯅ ꯁꯤꯡꯖꯨꯁꯦ ꯀꯅꯥꯅꯣꯝ ꯇꯣꯠꯂꯣ ꯅꯈꯨꯠꯇꯤ ꯁꯦꯡꯅ ꯍꯥꯝꯅꯁꯤꯀꯣ ꯔꯣꯖꯔꯅ ꯇꯣꯟ ꯑꯩꯈꯣꯏꯅꯤꯒꯤ ꯆꯥꯛꯇꯣ ꯂꯧꯔꯣ ꯑꯩ ꯇꯣꯠꯂꯝꯃꯒꯦ ꯅꯣꯡ ꯉꯥꯟꯕꯒ ꯆꯥꯛ ꯂꯥꯝꯕ ꯑꯩꯅ ꯉꯁꯤ ꯂꯥꯡꯕ ꯐꯥꯎꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯤꯁꯤꯅ ꯀꯩꯒꯤ ꯏꯔꯤꯛꯅ ꯑꯩꯗꯤ ꯈꯪꯉꯤꯕꯣ ꯖꯦꯀꯣꯕꯅ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯔꯣꯖꯔꯗꯤ ꯈꯪꯗꯕꯅꯤꯅ ꯀꯩꯅꯣ ꯆꯥꯔꯝꯃꯅꯤ ꯅꯣꯏ ꯂꯤꯅ ꯀꯦꯝ ꯆꯥꯛꯇꯦꯀꯣ ꯚꯥꯏ ꯀꯥꯏꯗꯒꯤ ꯂꯩꯔ ꯂꯥꯛꯏꯁꯤꯅꯤ ꯖꯦꯀꯣꯕ ꯆꯥꯛ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯔꯨꯞꯁꯤꯡꯗꯣ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯄꯨꯟꯗꯅ ꯇꯧꯔꯝꯃꯤ ꯔꯣꯖꯔꯅ ꯑꯕꯦꯝꯗ ꯀꯣꯜꯗꯨ ꯇꯧꯔꯛꯏ ꯑꯕꯦꯝꯁꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯔꯣꯖꯔ ꯏꯀꯥꯏꯔꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯃꯃꯥꯒ ꯐꯅꯦꯛ ꯂꯣꯜꯂꯝꯕꯅꯦ ꯑꯣ ꯃꯃꯥ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯑꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯉꯥꯏꯈꯣ ꯆꯩꯔꯣꯏꯗ꯭ꯔꯣ ꯆꯩꯔꯣꯏꯌꯦ ꯍꯌꯦꯡ ꯎꯅꯁꯤꯔꯥ ꯑꯕꯦꯝ ꯅꯣꯛꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯄꯨꯡ 1ꯗ ꯂꯧꯕ ꯂꯥꯛꯑꯒꯦ ꯍꯣꯏ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯍꯧꯔꯦ ꯇꯨꯡꯗꯒꯤ ꯍꯌꯦꯡ ꯎꯅꯔꯒ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯗꯣꯏꯅꯣ ꯑꯁ ꯈꯪꯉꯦ ꯈꯪꯗꯦ ꯁꯨꯝ ꯎꯅꯤꯡꯉꯦ ꯇꯧꯕꯅꯦ ꯑꯦꯁ ꯄꯩꯁꯥꯒ ꯂꯩꯔꯕ ꯂꯩꯇꯦ ꯃꯃꯥꯗꯒꯤ ꯂꯧꯗꯣꯏꯅꯦ ꯑꯣ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯔꯣꯖꯔ ꯃꯁꯥꯗꯣ ꯈꯔꯗꯤ ꯄꯥꯈꯠꯆꯩ ꯃꯔꯝꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯅꯨꯄꯤ ꯎꯅꯖꯗꯣꯏꯅꯤ ꯑꯗꯨꯅ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯝꯃꯤ ꯃꯃꯥ ꯁꯨꯅꯤꯇꯥꯅ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯃꯃꯥ ꯗꯥ ꯀꯩꯗꯧꯔꯦ ꯃꯃꯥ ꯂꯨꯄꯥ 2,000 ꯈꯛꯇ ꯄꯤꯒꯦꯔꯥ ꯁꯨꯅꯤꯇꯥ ꯅꯣꯛꯃꯤ ꯄꯤꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯁꯨꯅꯤꯇꯥ ꯕꯦꯒꯇꯒꯤ 2K ꯂꯧꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯗ ꯄꯤꯔꯝꯃꯤ ꯁꯦ ꯄꯥꯛꯅ ꯄꯩꯁꯥ ꯍꯪꯗꯕꯅꯤꯅ ꯄꯩꯁꯥꯗꯨꯒꯤ ꯁꯤꯖꯤꯟꯅꯅꯕ ꯃꯔꯝꯁꯨ ꯍꯪꯂꯝꯗꯦ ꯃꯃꯥꯗꯒꯤ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯅꯣꯛꯃꯤ ꯊꯣꯛꯈ꯭ꯔꯦ ꯑꯃꯃꯨꯛ ꯇꯞꯅ ꯃꯃꯥ ꯁꯨꯅꯤꯇꯥꯅ ꯀꯩꯗꯧꯔꯒꯦ ꯔꯣꯖꯔꯅ ꯃꯃꯥ 1K ꯈꯛꯇ ꯄꯤꯒꯦꯔꯥ ꯍꯩꯇꯣꯟ ꯀꯗꯔ ꯐꯥꯗꯔꯗꯨ ꯇꯧꯔꯅꯨꯀꯣ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯖ꯭ꯋꯥꯔ ꯁꯥꯟꯅꯒꯦꯔꯣ ꯔꯣꯖꯔ ꯇꯞꯅ ꯃꯃꯥ ꯑꯩꯗꯥꯅꯦ ꯀꯌꯥꯗ ꯃꯥꯅ 18ꯒ ꯇꯧꯔꯤꯅꯣ ꯌꯦꯡꯎꯅꯦ ꯍꯧꯖꯤꯛꯇꯅ ꯌꯥꯝꯕꯅ 2K ꯂꯧꯈ꯭ꯔꯦ
ꯅꯪꯗꯤ ꯄꯤꯔꯣꯏ ꯈꯪꯕꯅꯤꯅ ꯅꯌꯥꯝꯕ ꯁꯥꯕꯗ ꯋꯥꯔꯝꯃꯅꯤꯅꯦ ꯔꯣꯖꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯍꯣꯏ ꯃꯥꯏ ꯍꯩꯔꯝꯗꯅ ꯃꯍꯥꯛ ꯖꯦꯀꯣꯕ ꯊꯤꯕ ꯊꯣꯔꯛꯏ ꯔꯣꯀꯤ ꯍꯣꯏꯒ ꯁꯣꯔꯣꯛꯇ ꯂꯥꯡꯕꯗꯨ ꯎꯕꯗ ꯔꯣꯖꯔ ꯃꯣꯂꯤ ꯃꯣꯂꯤ ꯂꯥꯛꯏ ꯇꯣꯟ ꯀꯩꯅꯣ 2K ꯂꯧꯈꯤ ꯍꯥꯏ ꯃꯃꯥꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ 1K ꯄꯤꯔꯣ ꯀꯩꯗꯧ ꯄꯤꯗꯣꯏꯕ ꯂꯧꯖꯧ ꯆꯠꯂꯣ ꯑꯩ ꯁꯥꯔꯒ ꯂꯧꯕ ꯅꯠꯇ꯭ꯔꯥ ꯆꯠꯂꯣ ꯍꯣꯏ ꯅꯋꯥ ꯂꯧꯗꯦ ꯔꯣꯀꯤꯅ ꯑꯁ ꯅꯃꯥ ꯐꯥꯎꯕ ꯃꯀꯣꯛ ꯉꯥꯎꯔꯤꯔꯥꯕ ꯔꯣꯖꯔꯅ ꯃꯁꯝꯒꯁꯦ ꯌꯨꯡꯗꯔꯒ ꯄꯩꯅ ꯍꯥꯠꯂꯒ ꯑꯩ ꯁꯥꯔꯝꯅꯤ ꯈꯪꯉꯦꯕ ꯑꯗꯨꯗ ꯃꯃꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯔꯣꯏꯌꯦ ꯖꯦꯀꯣꯕꯅ ꯐꯔꯦ ꯀꯩꯅꯣ ꯏꯀꯨꯁꯤ ꯔꯣꯖꯔ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯈꯪꯅꯤꯗꯅ ꯔꯣꯀꯤꯅ ꯀꯩꯕ ꯍꯥ ꯀꯩꯁꯨ ꯅꯠꯇꯦꯗ ꯋꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯤꯗ ꯑꯃꯁꯦ ꯉꯁꯤ ꯑꯕꯦꯝ ꯎꯅꯗꯣꯏꯅꯦ ꯁꯦꯜ ꯂꯩꯇꯅ ꯅꯨꯄꯤ ꯎꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯦ ꯅꯪꯁꯨ ꯑꯗꯨꯗꯤ ꯐꯠꯃꯟꯗꯦꯗꯅ ꯅꯨꯄꯤꯗꯨꯁꯨ ꯎꯅꯁꯦ ꯍꯥꯏꯔꯨꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯌꯦ 1Kꯗꯣ ꯄꯤꯕꯤꯔꯨꯔꯣ ꯄꯩꯁꯥꯁꯦ ꯄꯤꯔꯣꯏꯌꯦ ꯑꯩꯅ ꯑꯣꯏꯅ ꯃꯥ ꯁꯥꯔꯒ ꯎꯅꯔꯨꯗꯣꯏꯅꯦ ꯔꯣꯀꯤ ꯉꯛꯅ ꯅꯪꯁꯤꯕꯨ ꯍꯦꯔꯣꯔꯣ ꯅꯠꯇ꯭ꯔꯒ ꯕꯦꯠꯂꯣ ꯖꯦꯀꯣꯕꯅ 50-50ꯅꯦ ꯃꯤꯅꯥꯏ ꯔꯣꯖꯔꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯀꯣꯏꯖꯕꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯑꯕꯦꯝ ꯀꯥꯏꯅꯔꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯈ꯭ꯔꯅꯤꯕ ꯅꯕꯨ ꯐꯠꯇꯕꯗꯣ ꯇꯧꯒꯅꯨ ꯏꯕꯣ ꯂꯥꯏꯅ ꯋꯥꯔꯛꯁꯅꯤꯀꯣ 이발, 아이수 어빔도 마음에 할머니 뚱먹어 야딩랑 मखोई नि ngasi unani khalubadane siningba poiko as matamani ne ada nang ne amase nungsidraba adugu wahangnina kaidau nungsiroidoino roger ga bemgase kanana hengi nungsiba jeko mamitu khane inglaga hoirongnida nangi wahangdudi lehoro ai changage jeko gamgam lai roki ni lakna rai खलो अदुगा पाखुम पिरौको जेकॉब्सु ओंथोकलगा लावरई आई थवाइसना हेले रोकीना यायफरे जेकॉबना चंगलकपदा रोजर दुकादा लेरमद्रे जेकॉब मयामबु कोइथि थिरमी मथक्ता चेयर थारिबदुदा रोजर मंगलगा फमलगा लेरमी नाकंदगी जेकॉबना पैसा लेतबगी नुपी उनररोय खल्लुबदा अदुई फिबमदु यौरदुनदि अबेमगा काइनरदि नंग बोरा खाव पाइरगा चटपा सोयरोय बुंगो रोजर केमता खुमदे तुमिना दुम लै जेकॉब नाकंदा फमथरई पुंग क्यादा हाइनकिगे रोजर पाखुम पिरक्ते अमुकसु पुंग क्यादा लाके हाइकिगे रोजर माकी फमफम तोपा फमी पाखुम करिसु पीदे जेकॉब साउरपना है शट नंगोनने आइना हाइसे रोजर टपना उनारोये कइगे आइना कोना उनारसे हाख्रे हई पायम सिंगमले से 1K लौरो अदुगा उनारो रोजर फुहगली यारे नंग जॉर्ज नदोइबा नत्रा सानाजौरो उनारोये रोजर मखादा कुमथाख्रे अनम कन्बा जेकॉबनी मासु मयामबगी तुंगिनारई नंग अबेमुनारोय रोजर करिसु खुमदे नंग उनारोय अमुकसु खुमदे ओके अयोइना उनारुबा तारेदना रोजर अमुकसु खुमदे जेकॉबना यारबो कुसिदो मिनाय इशुता कारकनिको तपताई फुदरकनी नंगसी नंगिदो ऐंगोंदा वारुरिनिने हा होमो अइना लक्नगेना सुम नंग सारगा नतुदा उनाबदा ममादगी पैसा लौबी होबै वानि खंगलबा अदो अइना 1K पियो हाइरगा नंगना पिरोय हाइनत्रा होमो मालिसे 2K से पुला पुजाख्रो अदुगा उनौरो अस अइना होजिता उनारोइसे हाइरगा मु जेकॉबना रोजरगी फोन दु ताप लौरगा अबेमदा कॉल तवी अबेमना हेलो जेकॉबना अबेम लोसिलमो लागे ए उनारोइसे हाइदाइने अस अखोय तोना आई सारगा लक्नरिने ओ
ꯂꯣꯏꯁꯤꯜꯂꯝꯃꯣꯀꯣ ꯊꯝꯃꯦ ꯁꯦ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯔꯣꯖꯔ ꯍꯔꯥꯎꯅ ꯖꯦꯀꯣꯕꯇ ꯀꯣꯟꯁꯤꯜꯂꯤ ꯌꯥꯔꯦ ꯅꯇꯨꯗꯣ ꯑꯣꯏꯅ ꯀꯣꯜꯂꯨꯔꯣ ꯑꯩꯉꯣꯟꯗꯒ ꯀꯣꯟꯕꯤꯔꯛꯂꯅꯣ ꯔꯣꯖꯔ ꯅꯣꯛꯆꯩ ꯔꯣꯖꯔꯅ ꯍꯔꯥꯎꯅ ꯆꯪꯂꯒ ꯂꯣꯏꯁꯤꯟꯕꯗꯨ ꯎꯔꯒ ꯖꯦꯀꯣꯕꯁꯨ ꯅꯣꯛꯆꯩ ꯋꯥꯈꯜꯗ ꯃꯥꯏ ꯕ꯭ꯔꯗꯔ ꯅꯪꯅ ꯋꯥꯕ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ ꯅꯪꯅ ꯅꯨꯡꯉꯥꯏꯔꯗꯤ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯔꯣꯖꯔ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯠꯂꯨꯈꯤꯒꯦ ꯖꯦꯀꯣꯕꯅ ꯔꯣꯖꯔꯒꯤ ꯃꯈꯨꯠꯇꯨ ꯃꯌꯥꯅ ꯆꯤꯛꯏ ꯆꯠꯂꯨꯔꯣ ꯑꯗꯣ ꯉꯁꯤꯗꯤ ꯌꯨꯝꯁꯦ ꯅꯪꯒꯤ ꯗ꯭ꯌꯨꯇꯤ ꯍꯣꯏ ꯔꯣꯖꯔ ꯅꯣꯛꯃꯤ ꯑꯕꯦꯝ ꯎꯅꯕ ꯆꯠꯈ꯭ꯔꯦ ꯖꯦꯀꯣꯕ ꯌꯨꯝꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕ ꯇꯜꯂꯗꯨꯅ ꯃꯔꯨꯞꯁꯤꯡꯗꯨ ꯀꯧꯔꯒ ꯂꯩꯃꯤꯟꯅꯔꯦ ꯁꯣꯝꯗꯅ ꯔꯣꯖꯔꯅ ꯑꯕꯦꯝ ꯎꯕꯗ ꯃꯁꯥꯗꯨ ꯏꯀꯥꯏꯕꯣꯏ ꯄꯥꯈꯠꯄꯣꯏ ꯑꯕꯦꯝ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯑꯦ ꯀꯥꯏꯗ ꯆꯠꯂꯨꯁꯦ ꯍꯥꯏꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯌꯥꯏꯌꯦ ꯁꯦꯃꯤꯇ꯭ꯔꯤꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯦ ꯍꯣꯏ ꯔꯣꯖꯔꯒꯤ ꯕꯥꯏꯛꯇꯨꯗ ꯑꯕꯦꯝꯗꯨ ꯇꯣꯡꯂꯦ ꯑꯗꯨꯕꯨ ꯒꯥꯔꯤꯗꯨ ꯇꯞꯂꯤ ꯊꯧꯔꯒ ꯆꯠꯂꯝꯃꯤ ꯋꯥꯔꯤꯗꯤ ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯅꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯔ ꯁꯤꯃꯤꯇ꯭ꯔꯤ ꯌꯧꯔꯗꯨꯅ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ ꯅꯨꯄꯤꯗꯨꯁꯨ ꯃꯤ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤ ꯅꯠꯇꯕꯅꯤꯅ ꯌꯥꯝ ꯏꯀꯥꯏꯖꯔꯝꯃꯤ ꯏꯀꯥꯏꯔꯤꯉꯩ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯋꯥꯒ ꯀꯌꯥ ꯉꯥꯡꯕꯤꯔꯛꯇꯕꯗꯨꯗ ꯑꯕꯦꯝ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯉꯥꯡꯉꯤ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯔꯣꯖꯔ ꯏꯀꯥꯏꯔꯞ ꯑꯕꯦꯝꯗ ꯌꯦꯡꯂꯛꯏ ꯑꯕꯦꯝꯁꯨ ꯏꯀꯥꯏꯔꯞ ꯐꯠ ꯌꯦꯡꯈꯠꯂꯨꯏ ꯑꯁꯤꯗ ꯐꯝꯃꯨꯁꯤꯔꯥ ꯑꯕꯦꯝꯅ ꯇꯥꯟꯖꯥꯗꯨꯗ ꯔꯣꯖꯔꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯏ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟ ꯃꯈꯣꯟꯗꯨ ꯇꯥꯔꯒ ꯔꯣꯖꯔ ꯏꯀꯥꯏꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯖꯔꯝꯕꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏ ꯍꯜꯂꯣ ꯇꯣꯟ ꯀꯩꯗꯧꯔꯒꯦ ꯇꯥꯟ ꯀꯥꯏꯔꯕꯣ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯑꯁ ꯀꯥꯏꯗ ꯎꯅꯩꯅꯣ ꯀꯩꯒꯤꯅꯣ ꯍꯪ ꯌꯥꯗ꯭ꯔꯣ ꯁꯤꯃꯤꯇ꯭ꯔꯤꯗꯅꯦ ꯑꯣ ꯁꯣꯏꯗ꯭ꯔꯦꯗꯅ ꯐꯔꯦ ꯅꯥꯄꯤꯗꯣ ꯈꯔ ꯌꯥꯝꯅ ꯐꯣꯏꯕꯤꯔꯝꯃꯣ ꯄ꯭ꯔꯦꯝꯅ ꯎꯅꯐꯝ ꯂꯩꯇꯕꯗꯧꯅ ꯃꯣꯡꯐꯝꯗꯨꯗ ꯊꯋꯥꯏ ꯐꯠꯇꯕ ꯃꯥꯏꯅ ꯄꯥꯏꯍꯟꯖꯔꯛꯁꯅꯤꯀꯣ ꯔꯣꯖꯔꯅ ꯑꯁ ꯊꯝꯃꯒꯦ ꯖꯦꯀꯣꯕꯅ ꯊꯝꯃꯣ ꯃꯈꯨꯠꯀꯗꯣ ꯇꯥꯞ ꯄꯥꯏꯁꯤꯜꯂꯒ ꯋꯥꯔꯤꯒꯗꯣ ꯁꯠ ꯁꯥꯖꯤꯜꯂꯨꯀꯣ ꯇꯨꯒꯦꯅ ꯄꯨꯈ꯭ꯔꯤꯗꯣ ꯗꯦꯠꯀꯤ ꯃꯃꯜ ꯍꯟꯖꯤꯟꯗ꯭ꯔꯗꯤꯅꯦ ꯌꯨꯝ ꯆꯪꯍꯜꯂꯣꯏꯀꯣ ꯄ꯭ꯔꯦꯝ ꯔꯣꯀꯤ ꯏꯔꯤꯛꯂꯤ ꯆꯞ ꯃꯥꯟꯅꯅ ꯑꯁ ꯅꯪꯁꯨꯕ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯑꯕꯦꯝꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯔꯣꯖꯔꯅ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯁꯨꯝ ꯀꯥꯏꯗ ꯎꯅꯩꯅꯣꯅ ꯍꯪꯕꯅꯦ ꯍꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ ꯇꯞꯅ ꯋꯥꯔꯤ ꯑꯃ ꯑꯅꯤ ꯑꯃꯨꯛ ꯁꯥꯟꯅꯩ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯅꯣꯡ ꯃꯪꯖꯤꯜꯂꯛꯏ ꯔꯣꯖꯔꯅ ꯑꯁ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯑꯦ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯑꯅꯤꯗꯨ ꯍꯜꯂꯛꯑꯦ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯅꯣꯡ ꯈꯤꯛꯄ ꯍꯧꯔꯛꯑꯦ ꯔꯣꯖꯔ ꯒꯥꯔꯤꯗꯣ ꯃꯐꯝ ꯑꯃꯗ ꯈꯥꯝꯕꯤ ꯇꯧꯕꯒ ꯑꯕꯦꯝꯅ ꯈꯥꯝꯃꯨꯅꯨ ꯌꯥꯝ ꯀꯟꯗ꯭ꯔꯤꯉꯩꯁꯤꯗ ꯑꯗꯨꯝ ꯍꯜꯍꯧꯔꯁꯦ ꯍꯣꯏ ꯅꯣꯡ ꯆꯣꯠꯂꯤ ꯑꯅꯤꯗꯨ ꯍꯜꯂꯛꯏ ꯑꯕꯦꯝ ꯍꯥꯟꯅ ꯃꯌꯨꯝ ꯌꯧꯗꯧꯕ ꯈꯤꯇꯪ ꯋꯥꯠꯂꯤꯉꯩ ꯑꯗꯨꯗ ꯊꯤꯟꯕꯤꯔꯝꯂꯒ ꯔꯣꯖꯔ ꯒꯥꯔꯤꯗꯨ ꯀꯟꯇꯛꯅ ꯊꯧꯔꯛꯄꯗ ꯕꯁ ꯄꯥꯔꯀꯤꯡ ꯃꯌꯥꯏꯗ ꯁꯤꯠꯂꯝꯃꯤ ꯖꯦꯀꯣꯕ ꯀꯤꯆꯟꯗ ꯆꯥ ꯂꯣꯜꯂꯤꯉꯩꯗꯨꯗ ꯃꯈꯨꯠꯇꯨ ꯄꯣꯛꯏ ꯑꯁ ꯀꯩꯅꯣ ꯈꯨꯁꯦ ꯌꯥꯝ ꯆꯤꯛꯏꯁꯤꯕꯣ ꯑꯁ ꯕꯥꯏ ꯖꯦꯀꯣꯕꯅ ꯀꯟꯅ ꯀꯧꯕꯗꯨꯗ ꯃꯔꯨꯞꯈꯩꯗꯣ ꯀꯟꯅ ꯆꯦꯜꯂꯛꯏ ꯔꯣꯀꯤꯅ ꯖꯦꯀꯣꯕ ꯑꯌꯣ ꯈꯨꯁꯦ ꯌꯥꯝ ꯆꯤꯛꯑꯦ ꯂꯦꯡꯉꯝꯗ꯭ꯔꯦ ꯃꯤꯠꯀꯁꯦ ꯌꯥꯝ ꯆꯣꯡꯉꯦ ꯔꯣꯀꯤ ꯄꯥꯈꯠꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯦ ꯑꯁ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯁꯨꯝ ꯅꯥꯏ ꯍꯥꯏꯕꯅꯦ ꯔꯣꯀꯤꯅ ꯔꯣꯖꯔꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯖꯦꯀꯣꯕ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯔꯣꯀꯤꯗ ꯌꯦꯡꯉꯤ ꯀꯔꯤ
ꯔꯣꯀꯤꯅ ꯑꯍꯜ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯁꯤꯖꯗ ꯄꯨꯈꯠꯂꯦ ꯍꯥꯏꯔꯛꯏ ꯖꯦꯀꯣꯕ ꯃꯍꯥꯛꯀꯤ ꯀꯥꯗ ꯄ꯭ꯔꯞ ꯀꯥꯈꯠꯂꯒ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯗ ꯄꯥꯎꯗꯣ ꯍꯥꯏꯔꯤ ꯃꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯃꯔꯨꯞꯁꯤꯡꯗꯨꯒ ꯃꯈꯣꯏ ꯄꯨꯂꯞ ꯍꯣꯁꯄꯤꯇꯥꯜ ꯇꯥꯟꯅ ꯂꯥꯛꯏ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯕꯁꯨ ꯃꯁꯥꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯑꯣꯏꯔꯝꯗ꯭ꯔꯤ ꯃꯍꯥꯛ ꯒꯥꯔꯤ ꯀꯩꯁꯨ ꯀꯟꯅꯗꯤ ꯅꯣꯡꯇ ꯊꯧꯖꯗꯕꯅꯤ ꯌꯥꯝ ꯀꯟꯅ ꯊꯧꯔꯒ ꯁꯤꯠꯄ ꯅꯠꯇꯕꯅꯤꯅ ꯃꯈꯨꯗꯣ ꯈꯔꯗꯤ ꯇꯠꯂꯤ ꯃꯌꯥꯝꯗꯣ ꯔꯣꯖꯔꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯔꯣꯖꯔ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯣꯛꯇꯦꯗ ꯖꯦꯀꯣꯕꯅ ꯁꯣꯛꯀꯦꯔꯥ ꯁꯣꯛꯑꯣꯏꯔꯥ ꯆꯩꯅꯥꯗꯤ ꯑꯩꯉꯣꯟꯗ ꯐꯪꯉꯤ ꯃꯤꯅꯥꯏꯁꯤꯗꯤꯕ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯅꯣꯡ ꯆꯨꯔꯛꯄꯗꯨꯗ ꯈꯔ ꯀꯟꯗꯛꯅ ꯊꯧꯔꯛꯄꯅꯤ ꯑꯗ ꯁꯤꯠꯄꯅꯤ ꯅꯇꯨꯅꯔꯕꯒꯤ ꯍꯔꯥꯎꯃꯟꯗꯅ ꯅꯊꯤꯆꯤꯜꯂꯤꯅꯤꯅꯦ ꯍꯥ ꯔꯣꯀꯤꯅ ꯑꯁ ꯃꯤ ꯇꯥꯅꯤ ꯀꯩꯅꯣ ꯁꯤ ꯌꯨꯝ ꯅꯠꯇꯤꯌꯦ ꯇꯟꯖꯥꯗꯨꯗ ꯔꯣꯖꯔꯒꯤ ꯐꯣꯟꯗꯨ ꯂꯥꯛꯏ ꯔꯣꯖꯔꯅ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯕꯦꯝ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯍꯜꯂꯣ ꯑꯕꯦꯝꯅ ꯂꯣꯏ ꯆꯣꯠꯂꯝꯒꯅꯤ ꯈꯔꯗꯤ ꯆꯣꯠꯂꯦ ꯑꯗꯣ ꯅꯥꯅꯤꯀꯣ ꯉꯟꯒꯅꯣ ꯍꯣꯏ ꯅꯪꯁꯨ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯀꯦꯀꯣ ꯍꯣꯏ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯉꯁꯥꯏ ꯀꯥꯎꯔꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦꯅꯤ ꯑꯗꯣ ꯑꯌꯨꯛꯇꯅ ꯏꯃꯥꯟꯅꯕꯤꯈꯩ ꯆꯥꯛ ꯄꯤꯖꯔꯅꯤ ꯅꯨꯡꯊꯤꯜꯗ ꯉꯥꯏꯍꯥꯛ ꯂꯥꯎ ꯌꯦꯟ ꯊꯣꯡꯕ ꯂꯧꯕ ꯍꯣꯏ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯔꯣꯖꯔ ꯃꯊꯥ ꯁꯥꯅ ꯂꯤꯅ ꯀꯩꯗꯧꯔꯦ ꯚꯥꯏ ꯔꯣꯖꯔ ꯃꯃꯤꯠꯇ ꯎꯏꯁꯤꯜꯂꯒ ꯑꯣꯟꯊꯣꯛꯄꯗ ꯁꯥꯅꯤ ꯃꯥꯒꯤ ꯍꯌꯦꯡ ꯕꯥꯔꯗꯦꯅꯤ ꯌꯦꯟ ꯊꯣꯡꯕ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯖꯦꯀꯣꯕꯅ ꯑꯩꯈꯣꯏꯕꯨ ꯌꯦꯟ ꯊꯣꯡꯕ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯕꯩ ꯇꯥꯏꯞꯇ ꯃꯌꯥꯝꯗꯣ ꯖꯦꯀꯣꯕꯇ ꯃꯃꯤꯠ ꯄꯩꯅ ꯄꯨꯂꯞ ꯌꯦꯡꯂꯛꯏ ꯑꯗꯨꯒꯤꯕꯨ ꯃꯊꯥ ꯁꯥꯔꯤꯔꯣ ꯔꯣꯖꯔꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯃꯐꯝꯗ ꯂꯣꯠꯂꯒꯦ ꯑꯍꯥꯟꯕ ꯎꯅꯕꯒ ꯑꯣꯏꯔꯦ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯍꯌꯦꯡꯁꯦ ꯕꯥꯔꯗꯦꯅꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯥꯎ ꯍꯥꯏꯕꯁꯨ ꯄꯥꯝꯗꯦ ꯔꯣꯀꯤꯅ ꯂꯥꯎ ꯍꯥꯏꯕꯗꯨꯗꯤ ꯀꯃꯥꯏ ꯇꯧꯕ ꯔꯣꯖꯔ ꯖꯦꯀꯣꯕ ꯇꯦꯡꯂꯛꯏ ꯇꯣꯟ ꯅꯪ ꯑꯩ ꯈꯔ ꯁꯥꯔꯒ ꯆꯠꯄꯤꯔꯨꯆꯣ ꯕꯥꯔꯗꯦꯅꯤꯅ ꯀꯩꯀꯩꯅꯣ ꯈꯔꯁꯨ ꯂꯩꯕꯤꯀꯣ ꯖꯦꯀꯣꯕꯅ ꯉꯝꯖꯗ꯭ꯔꯦ ꯔꯣꯀꯤꯅ ꯂꯛꯅꯔꯛꯏ ꯁꯦꯡꯂꯕꯣ ꯖꯦꯀꯣꯕ ꯔꯣꯀꯤꯗ ꯄꯩꯅ ꯌꯦꯡꯂꯛꯏ ꯏꯌꯥꯝꯕꯒꯤ ꯌꯥꯊꯪꯕꯨ ꯃꯅꯥꯎ ꯑꯣꯏꯅ ꯍꯤꯛꯇꯣꯛꯑꯦ ꯍꯥꯏꯕ꯭ꯔꯣ ꯂꯛꯁꯃꯟ ꯁꯥꯔꯗꯣ ꯄꯛꯇ꯭ꯔꯦꯀꯣ ꯑꯗꯨꯏ ꯁꯔꯨꯛ ꯑꯄꯥꯠꯄꯗ ꯍꯌꯦꯡ ꯊꯥꯖꯤꯟꯗꯧꯔꯦ ꯑꯣꯏꯅ ꯍꯥꯏꯌꯣ ꯃꯤꯅꯥꯏꯁꯤꯗꯤꯕ ꯆꯤꯟ ꯊꯤꯔꯛꯁꯅꯤꯀꯣ ꯃꯌꯥꯝꯗꯣ ꯋꯥ ꯋꯥ ꯅꯣꯛꯏ ꯔꯣꯖꯔꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯔꯝꯁꯨ ꯈꯪꯂꯨꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯃꯥ ꯃꯄꯥꯁꯨ ꯄꯥꯈꯠꯅ ꯂꯥꯛꯑꯦ ꯃꯆꯥ ꯎꯕꯗ ꯁꯨꯅꯤꯇꯥꯗꯤ ꯀꯞꯊꯣꯔꯛꯏ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯀꯥꯏꯗ ꯀꯃꯥꯏ ꯁꯤꯠꯂꯨꯔꯤꯅꯣ ꯏꯃꯥ ꯏꯕꯨꯡꯉꯣ ꯔꯣꯖꯔꯅ ꯃꯃꯥ ꯀꯞꯀꯅꯣ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯁꯣꯛꯇꯦꯕ ꯁꯨꯅꯤꯇꯥ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯁꯣꯛꯇꯕꯩꯔꯣ ꯁꯤ ꯌꯦꯠꯂꯤꯁꯤꯕꯣ ꯃꯣꯏ ꯄꯥꯕꯨꯡ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯄꯤꯔꯨꯆꯣ ꯔꯥꯖꯦꯟꯅ ꯍꯣꯏ ꯍꯣꯏ ꯔꯥꯖꯦꯟ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯑꯩ ꯁꯤꯕꯗ ꯀꯞꯅꯕ ꯑꯣꯏꯅ ꯊꯝꯃꯣ ꯈꯤꯇꯪ ꯁꯣꯛꯄꯁꯤꯗꯥꯕ ꯂꯤꯂꯥ ꯗ꯭ꯔꯃꯥꯗ ꯍꯦꯜꯂꯦ ꯁꯨꯅꯤꯇꯥ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯏꯃꯥꯅ ꯄꯣꯛꯂꯤꯕꯁꯦ ꯅꯈꯣꯏ ꯑꯅꯤꯗꯅꯤ ꯃꯆꯥꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯒ ꯀꯔꯝꯕ ꯃꯃꯥꯅ ꯅꯣꯛꯀꯗꯒꯦ ꯖꯦꯀꯣꯕꯅ ꯏꯁ ꯍꯔꯦ ꯏꯔꯤꯛꯅ ꯌꯥꯔꯦꯗ ꯚꯥꯏ ꯅꯪ ꯃꯁꯨꯕ ꯑꯟꯇꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯣꯛꯇ꯭ꯔꯤꯁꯦ ꯐꯔꯦ ꯚꯥꯏ ꯅꯁꯥꯗꯣ ꯆꯤꯛꯄ ꯈꯣꯠꯄꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯕ ꯔꯣꯖꯔꯅ ꯍꯣꯏ ꯈꯨꯁꯦ ꯈꯔꯗꯤ ꯆꯤꯛꯑꯦ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯆꯤꯛꯇ꯭ꯔꯦ ꯈꯨꯗꯦꯕꯀꯣ ꯑꯩꯁꯨ ꯆꯤꯛꯏ ꯀꯩꯅꯣ ꯅꯪ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯆꯩꯅꯥꯗꯤ ꯑꯩꯅ ꯑꯣꯏꯅ ꯐꯪꯉꯦ ꯂꯤꯅ ꯑꯗꯨꯕꯨꯗꯤ ꯖꯨꯜꯋꯥꯅꯤꯅ ꯀꯔꯤ ꯂꯩꯅ ꯇꯧꯔꯤꯅꯤꯗ ꯃꯣꯂꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯅꯤꯇꯥꯁꯤ ꯌꯥꯎꯅ ꯅꯣꯛꯊꯣꯔꯛꯏ
ꯑꯁꯨꯝꯅ 5 days ꯃꯨꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯨ ꯍꯥꯏꯔꯛꯏ꯫ ꯔꯣꯀꯤꯒ ꯖꯦꯀꯣꯕꯀ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯔꯣꯖꯔꯅ ꯃꯅꯥꯎꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯇꯣꯟ, ꯇꯣꯟ꯫ ꯖꯦꯀꯣꯕ ꯎꯏꯔꯨꯝ ꯎꯏꯔꯨꯝ, ꯍꯧꯒꯠꯂꯣ꯫ ꯏꯕꯥꯏꯁꯦ ꯂꯩꯖꯍꯧꯔꯁꯅꯨ, ꯅꯪ ꯌꯨꯝ ꯆꯠꯂꯣ꯫ ꯑꯁ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ꯫ ꯑꯁ ꯑꯕꯦꯝꯒꯤ ꯕꯥꯔꯗꯦꯅꯦ, ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯨꯆꯣ꯫ ꯃꯃꯥꯗ ꯍꯤꯗꯥꯛ ꯂꯩꯒꯦ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯨꯆꯣ꯫ ꯖꯦꯀꯣꯕ ꯃꯃꯤꯠꯀ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯑꯩꯒꯤꯁꯨ ꯔꯝꯃꯤ ꯁꯥꯟꯅꯅꯕ ꯈꯔ ꯍꯦꯟꯖꯤꯟꯅ ꯍꯥꯏ ꯌꯥꯔꯅꯤ꯫ ꯇꯧꯔꯣ ꯅꯪ ꯊꯣꯛꯄ꯫ ꯑꯗꯣ ꯑꯩꯗꯤ ꯉꯔꯥꯡ ꯏꯀꯥꯏꯃꯟꯗꯅ ꯑꯆꯥꯄꯣꯠꯀ ꯑꯝꯇ ꯄꯤꯖꯍꯧꯗ꯭ꯔꯦ꯫ ꯀꯩꯗꯧ ꯄꯤꯖꯗꯣꯏꯅꯣ? ꯐ꯭ꯔꯤꯗ ꯄꯤꯖꯕ ꯌꯥꯕ꯭ꯔꯣ ꯑꯆꯥꯄꯣꯠꯄꯣ? ꯌꯦꯂꯣ ꯃꯅꯤ, ꯌꯦꯂꯣ ꯍꯅꯤ ꯍꯥꯏꯗꯣ ꯈꯪꯂꯦꯗꯅ꯫ ꯑꯦ, ꯀꯩ ꯍꯥꯏꯕꯗꯨꯅ? ꯑꯉꯥꯡ ꯅꯣꯏꯅ ꯈꯪꯉꯣꯏꯗ꯫ ꯌꯨꯝꯗ ꯑꯣꯏꯅ ꯕ꯭ꯔꯁ ꯇꯧꯔꯒꯦ꯫ ꯑꯗꯣ ꯁꯦ, ꯑꯩ ꯐꯣꯟꯁꯦ ꯄꯨꯈꯣ꯫ ꯑꯗꯨꯒ ꯅꯪꯅ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯏꯕꯥꯏꯗ ꯀꯣꯜ ꯇꯧꯔꯣ꯫ ꯑꯗꯣ ꯍꯣꯏ, ꯀꯩꯗꯧꯔꯒꯦ? ꯑꯗꯣ ꯅꯪ ꯑꯦꯛꯇꯤꯡꯗꯣ꯫ ꯍꯣ, ꯅꯪ ꯑꯦꯛꯇꯤꯡꯅꯤꯀꯣ ꯑꯩꯅ ꯁꯥꯗꯣꯏꯁꯦ? ꯑꯣꯀꯦ ꯕ꯭ꯔꯗꯔ꯫ ꯏꯕꯥꯏꯁꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯔꯣꯖꯔꯅ ꯇꯨꯝꯖꯈꯤꯁꯅꯨ꯫ ꯇꯨꯝꯍꯧꯔꯣ, ꯑꯩ ꯆꯠꯂꯦ꯫ ꯖꯦꯀꯣꯕ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯁꯨꯅꯤꯇꯥꯅ ꯍꯩꯃꯥ, ꯆꯥꯛꯇꯣ ꯄ꯭ꯔꯦꯝꯗ ꯊꯤꯜꯂꯨꯆꯣꯅ ꯍꯥꯏꯔꯝꯕꯅꯤꯅꯦ꯫ ꯅꯪ ꯂꯧꯕ ꯂꯥꯛꯑꯕꯣ? ꯑꯩꯕꯨ ꯆꯥꯛ ꯂꯧꯕ ꯂꯥꯛꯄ ꯃꯥꯟꯕ꯭ꯔꯣ? ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯄꯅꯦ꯫ ꯀꯩꯅꯣ, ꯅꯣꯏ ꯄꯥꯕꯨꯡꯅ ꯂꯣꯏꯅ ꯄꯤꯔꯝꯃꯗꯥꯏꯅꯦ? ꯑꯁ, ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯒ ꯁꯤꯀꯤ ꯌꯥꯎꯗꯅ ꯂꯩꯌꯨ ꯍꯥꯏꯔꯣ? ꯏꯍꯦ, ꯍꯣꯏ ꯍꯣꯏ꯫ 20K ꯄꯤꯔꯛꯑꯣ꯫ ꯌꯥꯝꯃꯜꯂꯤꯗꯅ ꯇꯣꯟ ꯑꯗꯨꯗꯤ꯫ ꯐꯔꯦ, ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯣꯏꯅ ꯂꯩꯔꯨꯔꯣ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯄꯤꯔꯒꯦ꯫ ꯍꯌꯦꯡ ꯁꯤꯕꯗꯅꯦ ꯊꯣꯛꯇꯣꯛꯑꯒꯅꯦ ꯆꯠꯈꯤꯗꯣꯏꯗꯣ, ꯀꯩꯝꯇ ꯄꯨꯔꯣꯏꯌꯦ꯫ ꯑꯁꯨꯛ ꯌꯥꯝ ꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯍꯩꯃꯥ, ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯦ ꯅꯆꯤꯟ ꯅꯅꯥꯎꯒꯤꯅꯤ꯫ ꯃꯇꯥꯡ ꯆꯥꯅ ꯆꯥꯅ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯒꯤ ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯅꯤ ꯇꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯈꯔ ꯉꯥꯡꯍꯧꯒꯦ, ꯂꯥꯡꯍꯧꯒꯦ, ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ꯫ ꯀꯩꯀꯩꯕꯨ ꯆꯥꯔꯛꯂꯒꯦ? ꯕ꯭ꯔꯁ ꯐꯥꯎ ꯇꯧꯗ꯭ꯔꯤꯗ꯫ ꯑꯣ, ꯆꯤꯅꯤꯌꯥꯗꯣ ꯁꯦꯡꯉꯨꯔꯣ, ꯑꯗꯨꯒꯅꯦ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯣ꯫ ꯆꯥꯛꯇꯤ ꯄꯨꯔꯒ ꯑꯥꯗ ꯆꯥꯗꯣꯏꯔꯥ, ꯅꯪ ꯁꯤꯗ ꯆꯥꯈ꯭ꯔꯒꯦꯔꯣ? ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯕꯥꯔꯗꯦ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯈꯤꯅꯤꯌꯦ, ꯄ꯭ꯔꯦꯝꯗ ꯑꯗꯨꯝ ꯊꯤꯜꯍꯟꯈ꯭ꯔꯣ꯫ ꯑꯩꯗꯤ ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯅꯠꯇ꯭ꯔꯒ ꯆꯥꯔꯣꯏꯗ, ꯑꯥꯗ ꯑꯣꯏꯅ ꯆꯥꯎꯔꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯖꯦꯀꯣꯕ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯦ꯫ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯒ ꯃꯤꯔꯔ ꯃꯃꯥꯡ ꯑꯗꯨꯗ ꯑꯕꯦꯝ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯦ, ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯖꯈꯤꯕꯗꯤ ꯅꯪꯇꯅꯤ꯫ ꯀꯔꯝꯅ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯩꯅ ꯌꯦꯠꯂꯨꯅꯤ? ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯥ? ꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕꯁꯦ ꯀꯩꯁꯨ ꯐꯥꯎꯔꯝꯗꯕ ꯌꯥꯏ꯫ ꯗꯥꯒꯤ ꯅꯨꯡꯉꯥꯏꯕꯅ ꯃꯅꯥꯎꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯑꯃꯠꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯗ ꯏꯆꯤꯟ ꯏꯅꯥꯎ ꯀꯣꯏꯒꯗꯕꯗꯤ ꯅꯠꯇꯦ, ꯃꯗꯣ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯖꯦꯀꯣꯕ ꯃꯌꯥꯝꯕꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯑꯕꯦꯝꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯕꯦꯝꯅ ꯍꯜꯂꯣ, ꯂꯣꯏꯁꯤꯜꯂꯕꯣ? ꯑꯦ, ꯀꯩꯕꯨꯅꯣ? ꯖꯦꯀꯣꯕ ꯋꯥꯈꯜꯗ ꯀꯩꯅꯣ ꯎꯅꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯗꯥꯁꯤꯗꯤꯕ? ꯑꯩ ꯂꯥꯛꯀꯦ ꯇꯧꯕꯅꯦ꯫ ꯏꯃꯥꯟꯅꯕꯤꯈꯩ ꯆꯥꯛ ꯄꯤꯖꯅꯤꯌꯦ, ꯑꯗꯨꯒꯤ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤꯌꯦ꯫ ꯌꯦꯟ ꯊꯣꯡꯕꯗꯤ ꯍꯧꯔꯤ, ꯂꯣꯏꯔꯒ ꯍꯥꯏꯔꯛꯂꯒꯦ, ꯂꯧꯕ ꯂꯥꯛꯑꯣ꯫ ꯑꯗꯣ ꯃꯈꯣꯏ ꯊꯣꯡꯍꯜꯂꯝꯃꯣ, ꯁꯨꯝ ꯀꯩꯅꯣꯝꯃ ꯂꯩꯕꯤꯒꯦ, ꯊꯣꯔꯛꯑꯣ, ꯑꯩ ꯂꯥꯛꯑꯒꯦꯀꯣ꯫ ꯌꯥꯔꯅꯤꯌꯦ ꯔꯣꯖꯔ꯫ ꯗꯥꯒꯣ, ꯃꯤꯡ ꯀꯧꯔꯛꯀꯅꯣ꯫ ꯍꯣꯏꯗ꯫ ꯑꯗꯣ ꯊꯣꯔꯛꯑꯣꯕ, ꯀꯨꯏꯔꯣꯏꯌꯦ꯫ ꯍꯣꯏ꯫ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯑꯕꯦꯝꯅ ꯃꯇꯥꯔꯣꯏꯁꯤꯡꯗ ꯚꯥꯏ, ꯗꯥ ꯔꯣꯖꯔ ꯂꯥꯛꯀꯅꯤ, ꯀꯩꯅꯣꯝ ꯂꯩꯕꯤꯒꯦ ꯍꯥꯏꯌꯦ, ꯑꯗꯣ ꯅꯣꯏ ꯊꯣꯡꯂꯝꯃꯣ, ꯑꯩ ꯀꯨꯏꯔꯣꯏꯌꯦ, ꯁꯠ ꯍꯜꯂꯛꯀꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯣꯏ ꯏꯕꯦꯝꯃ
ꯎꯅꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯅꯠꯇ꯭ꯔꯅꯦ ꯑꯕꯦꯝꯅ ꯌꯥꯔꯦ ꯅꯣꯏ ꯁꯤꯃꯥꯕ ꯑꯩꯈꯣꯏꯗꯤ ꯎꯅꯩꯌꯦꯅ ꯋꯥꯔꯤ ꯐꯥꯎꯕ ꯐꯖꯅ ꯁꯥꯟꯅꯗꯤꯌꯦ ꯌꯥꯝ ꯏꯀꯥꯏꯅꯩꯌꯦ ꯑꯃꯅ ꯑꯃꯨꯛ ꯑꯁꯦꯡꯕꯩꯔꯣ ꯅꯣꯏ ꯊꯣꯡꯂꯝꯃꯨꯀꯣ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯂꯒꯦ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯃꯅ ꯆꯦꯟꯗꯤ ꯆꯦꯟꯈꯤꯅꯨꯀꯣ ꯑꯕꯦꯝꯅ ꯇꯥꯅꯤꯡꯗꯦ ꯋꯥꯊꯤꯗꯤꯕ ꯑꯩꯈꯣꯏ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜꯒ ꯈꯟꯖꯗ꯭ꯔꯤꯀꯣ ꯅꯨꯡꯁꯤ ꯃꯌꯣꯟ ꯆꯣꯡꯖꯕꯗ ꯉꯥꯏꯖꯔꯤꯌꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯖꯦꯀꯣꯕ ꯂꯥꯛꯏ ꯃꯕꯥꯏ ꯔꯣꯀꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯔꯣꯀꯤꯅ ꯅꯪꯗꯤ ꯆꯠꯂꯒꯦꯒ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦꯅ ꯅꯇꯩꯃ ꯎꯅꯔꯅꯤꯅ ꯍꯔꯥꯎꯃꯟꯗꯅ ꯉꯟꯇꯥꯅ ꯍꯦꯛꯇ ꯒꯣꯔꯒ ꯂꯩꯔꯝꯃꯦꯕ ꯖꯦꯀꯣꯕꯅ ꯍꯩ ꯄꯥꯄꯤ ꯂꯥꯏꯊꯔꯣꯏ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯕꯗꯨꯗ ꯍꯧꯗꯣꯛꯄꯤꯗꯕꯅꯦ ꯑꯩꯈꯣꯏ ꯗꯥꯅꯁꯨ ꯍꯧꯗꯣꯛꯂꯔꯅꯨ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯆꯠꯂꯦ ꯗꯥꯗꯣ ꯑꯩ ꯑꯕꯦꯝ ꯎꯅꯕ ꯆꯠꯂꯦ ꯈꯔ ꯍꯥꯏꯕꯤꯈꯣ ꯔꯣꯀꯤꯅ ꯗꯥ ꯇꯣꯟꯗꯣ ꯑꯕꯦꯝ ꯎꯅꯕ ꯆꯠꯂꯦꯌꯦ ꯔꯣꯖꯔꯅ ꯑꯝꯇ ꯄꯥꯏꯒꯦ ꯔꯣꯀꯤꯅ ꯇꯣꯟ ꯗꯥ ꯄꯥꯏꯍꯜꯂꯒꯦ ꯁꯦ ꯔꯣꯖꯔꯅ ꯇꯣꯟ ꯃꯃꯥꯗꯒꯤ ꯄꯩꯁꯥ ꯂꯧꯔꯕꯣ ꯂꯧꯔꯦ ꯉꯔꯥꯡꯁꯨ ꯀꯩꯝꯇ ꯄꯤꯖꯈꯤꯗ꯭ꯔꯦ ꯑꯗꯣ ꯀꯩꯀꯩꯅꯣ ꯅꯪꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯈꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯌꯦꯕ ꯂꯐꯣꯏ ꯂꯐꯥꯡ ꯆꯪꯊꯣꯛꯄ ꯑꯃꯒ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯈꯔꯒ ꯂꯩꯔꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯀꯔꯟ ꯉꯥꯡꯅꯕ ꯋꯥꯎ ꯍꯩ ꯊꯝꯃꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯊꯣꯔꯛꯑꯦ ꯈꯨꯐꯖꯗꯤꯕ ꯑꯁ ꯌꯦꯡꯅꯤꯡꯉꯦ ꯐꯣꯇꯣ ꯀꯥꯞꯄꯧꯀꯣ ꯑꯩꯅ ꯌꯦꯡꯉꯦ ꯌꯥꯔꯦ ꯊꯝꯃꯣ ꯅꯪꯗꯤ ꯆꯥꯛ ꯆꯧꯋꯣ ꯑꯗꯣ ꯇꯣꯟ ꯋꯥ ꯌꯥꯝꯅ ꯆꯒꯠ ꯆꯒꯠ ꯉꯥꯡꯂꯨꯅꯨꯀꯣ ꯍꯩ ꯁꯥꯏꯂꯦꯟ ꯀꯤꯂꯔ ꯊꯝꯃꯣꯗꯤ ꯀꯣꯛ ꯊꯝꯃꯣ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯑꯕꯦꯝꯁꯨ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ